ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯌꯨꯔꯤꯌꯥ ꯍꯥꯔ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠ ꯕꯥꯏꯑꯣꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯅ ꯆꯥꯗ 10 ꯍꯦꯟꯒꯠꯅ ꯆꯥꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ ꯄꯤꯇꯔ ꯁꯂꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯔꯃꯔꯁ ꯐꯤꯜꯗ ꯂꯦꯚꯦꯜ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯣꯟ ꯌꯨꯁ ꯑꯣꯐ ꯕꯥꯏꯑꯣꯐꯔꯇꯤꯂꯥꯏꯖꯔ ꯏꯟ ꯔꯥꯏꯁ ꯀꯜꯇꯤꯚꯦꯁꯟ ꯍꯥꯏꯕ ꯍꯤꯔꯝꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯒ꯭ꯔꯤꯟ ꯕꯥꯏꯑꯣꯇꯦꯛ ꯏꯀꯣ ꯁꯣꯂꯨꯁꯟꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯝꯂꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕ ꯃꯥꯟꯗꯣꯞꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯄꯤꯇꯔ ꯁꯂꯥꯝꯅ ꯍꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯍꯥꯔ ꯐꯪꯍꯟꯅꯕ ꯍꯧꯈꯤꯕ ꯇꯥꯡ 16ꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯒ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯧꯃꯤꯁꯤꯡꯅ ꯌꯨꯔꯤꯌꯥ ꯍꯥꯔ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠ ꯕꯥꯏꯑꯣꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯁꯤ꯫ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯌꯨꯔꯤꯌꯥ ꯍꯥꯔ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯟꯊꯍꯟꯗꯨꯅ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯑꯃꯗꯤ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯏꯝꯐꯥꯜ ꯏꯁ, ꯋꯦꯁ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯧ ꯁꯪꯒꯝ 225 ꯔꯣꯝꯗ ꯌꯨꯔꯤꯌꯥ ꯍꯥꯔ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 15 ꯔꯣꯝ ꯍꯟꯊꯍꯟꯗꯨꯅ ꯕꯥꯏꯑꯣꯐꯔꯇꯤꯂꯥꯏꯖꯔꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯕꯥꯏꯑꯣꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯅ ꯆꯥꯗ 10 ꯍꯦꯟꯒꯠꯅ ꯆꯥꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯄꯤꯇꯔ ꯁꯂꯥꯝꯅ ꯃꯈꯥ ꯇꯥꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯕꯥꯏꯑꯣꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯂꯧꯃꯤ ꯃꯤꯌꯥꯝꯗ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨ ꯎꯠꯈꯤ꯫ ꯍꯥꯔ ꯋꯥꯠꯀꯗꯕ ꯃꯐꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯔ ꯋꯥꯠꯇꯅꯕ ꯄꯤꯖꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯗꯤ ꯍꯥꯔꯁꯦ ꯑꯩꯈꯣꯏ ꯂꯧꯃꯤ ꯃꯌꯥꯝꯗ ꯍꯥꯔ ꯋꯥꯠꯇꯅꯕ ꯄꯤꯖꯩ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯔꯁꯤ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏ ꯐꯥꯔꯃꯔꯗ ꯊꯝꯖꯅꯤꯡꯕꯁꯤ ꯌꯥꯔꯤꯕꯃꯈꯩ ꯍꯥꯔ ꯑꯁꯤ ꯁꯤꯟꯅꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯌꯨꯔꯤꯌꯥꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯐꯔꯇꯤꯂꯥꯏꯖꯔꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯑꯦꯗꯚꯣꯀꯦꯠ ꯇꯧꯏ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯪꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯌꯨꯔꯤꯌꯥꯁꯤ ꯁꯤꯖꯤꯟꯅꯔꯒꯁꯨ ꯃꯁꯤ ꯈꯔ ꯆꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯔ ꯍꯟꯊꯔꯒ ꯇꯣꯇꯦꯜꯂꯤ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯑꯗꯨꯒ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯔꯣꯝꯗ ꯁꯤ ꯁꯤꯐꯠ ꯇꯧꯁꯤ ꯍꯥꯏꯅ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫